Manipur da chalairiba helicopter service ki ticket kakhraba passenger singda Mangjounana khanghanba toudana chaliba tha sigi oina service cancel tawkhibada passenger sing warounare loinana pen da phongdorakli ningsingba yabadi tha sigi tarahom doida chief minister N Birena Tamenglong ukrul lamadi jiribam gi damakta nauna helicopter service hawdok khibaga loinana ticket ki mamal dasu miam gi khudong sana nabani haiduna hanthakre haina lauthokibani ticket cancel tourakpada yawa passenger longjam abothe maiteina phongdorakibada Manipur heli service miam gi interest laiba oiramdre bot khomba chatnaraba miam gi helicopter ticket cancel torakpa laibak thibani jiribam dagi Imphal tamna laknanaba ticket kaktuna jiribam gi guest house da sel tingna room lawraga leiriba mioi kaya heli service cancel tawkhibagi thaong asina passenger sing khoirang khoisaun halle Ministry of Home Affairs ki makhada chalairiba service asi March thagi cancel tawrabasu atopa thorang ama sindaba asi pende henangaklibadi cancel tawre haiba phawba Mangjounana passenger singda khanghanba asini ticket cancel tawre haibasi passenger singna Imphal International Airport phone tawduna hanglaba matungda khanghalakpani adubu cancel tawbagi maram hanglubada Imphal Airport ki ticket counter gi makaitagi election ga mari lenaba mali haina khumlakpa asimak passenger singbu apang masibani maram baduna asigumba thawasi matungda thoktana naba mari lenaba authority na thabak packet piu maduna trapati heli service asida miyam gi thazaba lairak loi haiki Khoida maram supi pidana helicopter servicing asi hantak thagi wena cancel tawre haibagi khoina paw lawjawuda phangi yam usuttabagi mawongda noina ticket book tawgi paisa do lawru lawa haibagi answer se khoida pire haitare alternative arrangement tawbi mauta aduna private jet sing natre airway to pa maming moina panjarudagasu flight delaying tawpada flight cancel tawpada leibam gi hotel gi arrangement tawbidana saba thapagi arrangement tawbidana private jet na bokta tawbaga makanda akhoi state government gi Ministry of Home Affairs kana thajalle sidal laiba kanojina facility je kaimta pidabida akhoi miyam je kasuletana khanbaje akhoi nadi miyam gi adugumba khudong saba phangdurena harawubase masi akhoi laibak thiba nimitni aduna tangai phadana akhoi khudong saba sida asa thammerogumsi akhoi miyamna ngamjaba by road chatpa yadrabani atopa arrangement na chatpa jida masida tholakpa afa fatagi daita khudimak ngasigi laingak amadi sigi manage toiba tanghu jina pugadabani haibagi wakhalon si wafam si thamjagain